Hello everyone. Ngasidi yen achar oina semjarake comment tawbirakpa dulsi narem yen achar sembirao comment pipirakpagidamakta thakata phongtokjari sumaina comment pirakpase aingondasu video semningba hena phawaleba do mayamna nungsibiduna aigi channel sibu subscribe tawsanbiramo ahanbada boneless chicken khara laure jira khara fadigom khara laure daga sina singa chanamga sing chanam yamikai acharde dum hawdoine chanam se khoi ki lukchaba dune ahanbada nungang da mai pingna laitharaga yen se ngaudoine yen ngauri je taigi nate mahi ki saruk se moichar ki saruk se lauthokna bane ba duna hena mai thokna ba thumje chaisanjare ado chardadi ising manin gi saruk pu yawrani dum kuina thamba yaroiba makum khumjalase mahi kitang tholokpa tanja duda machu kara hape aduga makum amuk khumjalani mahi miyam tholokpa kan duda lauthoani sumaina kangdribo ngaudoine sigi changse yare aduga sanamga singado ising kitang hapaga paste seme khang amada thau kap tangkhai ama haire thau yamikai de achar se hinawe yen do amuk tawase yen tawa matamda medium flame da tawbiro game di bow tawdoine natragadi kuina thamba yaroi sumaina sigi changsida si game buko si changsida yorakanda dum nauthabiba yare adum si yen tawbagi thaw sida ne hangamaru chamas ama hapchare adagi garlica ginger paste mo hapchanjare mai se dum pingna laitha doine duga toina otoiba toina otbagi maramdi asagi singa janamga da su dum ising manin gi saruk yawidana adu manin do lauthokna baneba duga pamjabi changi moro hapjalase morok se apama moro hapayai ado yam sahaninga gana mayam hapo sahaningdra gana kitang hapiyo do aigidi morok se yam pambo oide sikata hape ado achardi thum morok yamne nami kai hawidana duna ngasai futbada budi thum khara budi hapkhre ado kharaga mo hapjalase ado thum chaba mi di mayam hapiyo aidi thum yam chade aduna sikatang hape sumaina hapa loraga toina otpirani ado achar sibu hena mahau lehanna ba haitare hena haunaba manam ama thongnaba khoigi kingjili umorok ani tangaga hapjalase umorok se kamain hapke hara kanda sumaina makak kaaga oina hapase se mahi nang jalakpa hela neba kaigino ha kanda ising manin gi saruk singdo ayamana thokhrabagi nang jala ani tuna yari makhai toina orpi doine akoina yen je nongmado loin chathok toi saruk budi sumaina achar sem taragadi khoigi injang ga hautaba nimito deda side dish oina dum hapaga charsu yare chaksu yam changbane ba hostel da leiba ngang singi dum chembirasu yani do hena mana nushina ba masagi jiraga phadigo maroga do grind tawraga mu hapjalase toina otpi gani natragadi kasalak toine sumaina otbaloraga yen singdo amu hapjalase yen hapaloraga dum olani sidagidi otbale piranu thum morok manung changnaba prik saudribo maurani duga yare haba tanja duda kuina thamba yanaba vinegar chamas ama tangkhai hapjare ado vinegar laitraga su champra mahi chumjanba yai tobo champra mahi di kuina thamba yade vinegar namu khara kuina thamba yaiba sumaina vinegar hapaga ngaha otpirani habidi mina animuk ahumuk otpirani dana aduga thamase ado patra da haptringaida hana inghandoine inghanma matamda su makum khumjanba yade makum khumjaladi manildo mu ising ola taraidana duna makum hangtoga dum inghalani duga patra amada hapse yam kuina thamninga gana ligli patra da dum hapo aigidi dum chara dabanina plastic bottle da hape kuina thamba yanaba mathakta thau khara sahalaga ingthalani dana aduga thau topping tawba haitare thau mathakta haijanjare
ꯂꯩꯖꯔꯦ ꯌꯦꯟ ꯑꯆꯥꯔ ꯊꯦꯡꯛ ꯌꯨ